State asida thokliba chahi ahum phazilakadoriba irang asida lanjenaduna Leimaram High School Relief Camp da jangzafam lawrakiba aduga haukiba thasigi marida masa masagi mayumda hanjinduna naungna khunda leitaraba Leimaram Waroiching gi imung humfu humdoida District Administration Bisnupur gi maiketigi pirakpa kambal amamam Leimaram High School Relief Camp Committee na ngasi yengthokkhrae Laichonbam Thasnagi Yumda Pangthokpa Achamba Thoramda Committee ki member sing Laichombam Thasana Laichonbam Bimala Amadi Leimapokpam Rinana Luchingduna Masamasagi Yumda Hanjilaklaba Imung Humfu Humdoida Kambal Amamam Yenthokki Laichonbam Thasnana Fongdoki Badang Ngasi Kambal Amamam Yenthorakpa Asida Natana Lenga ki Maiketigi Lanjinaruraba Imung Singda Yum Semjinaba Ahanba Tangkaki Oina Lupa Lising Humpu Ngapigani lupa lising nifu bu bank account singda changba hongnarakle masigi damak District Administration Bisnupur bo haningai leitana thagale loinana award percent from su athuba matamda account da hapiraklo hainasu appeal tawrakle